Myanmar COVID-19 positive oiba miyu ani thengnare latest news ta Myanmar Manipur top channel dagi ngasi ayuk phongbasi phongna March ki tang kunga mangada pom taminasi COVID-19 na malem gi lebak kaya da sandoktuna misi mina kya thogolakliba asida matam kuina laina asina naba miyu amat thengnadaba Myanmar da ngang numidang athengbada COVID-19 positive oiba miyu ani thengnare haina Myanmar government ki health and expert ministry na phongdokre ngarang thengnakiba positive oireba miyu ani adudi masagi sahi kunga taruk khakta ngaidiba Myanmar gi citizen ama loinana Myanmar da leiba masagi sahi kunthra ga taruk suruba US ki green card paiba miyu amagani haidi Myanmar gi citizen adu handakta UK digi halakibani loinana US ki citizen adu su US dagi Myanmar da halakpa kuidribani haina pawsna makhatana haidi UK digi halakiba miyu adu tha asigi kungani thoida Yangon airport ta thunglaraba matungda lengugi quarantine thamlakhibane masida haksangi phibam soksilakpadagi maubida puduna test tawrubda COVID-19 positive oiba thengnarakibane ma khauji wabar gi hospital da layengli haidi US tigi halakliba miyu asisu tha asigi tarahumdoi da US tigi Myanmar da thunglakibane masigi matungda kanna lehaw horokpadagi Myanmar gi Sin state ki Tidim Township General Hospital da layengduna lakhibane Hiramasigi matangna Myanmar gi Health Ministry na hai COVID-19 positive oiraba miyu ani asiga loina ruba mipung kutima kupna thikatuna yengsilagani laibak asida ana layengi lamda khara sothabat laiba maramna hena akan masiksin tharong lokhotpa mathau tai haidi ngarang laibak asida COVID-19 positive oiba thengnare haina laibak asigi Health Ministry na lakthokibaga laibak asigi tongan mafam singda miyamna posei laisin hauna bo khotna bada angakpa phangna kaithel da mitin ki Haukiba sayol United Kingdom gi lengakna Myanmar gi ana layengi phibam phataba adugi yenglaga Myanmar da leba UK gi citizen singbu masagi maramda thunna halakna bakhanga lakiba lairabane maside sunatana ngarang ayu angan bada United States Embassy na Myanmar da angang singbu English tambina ba laidiba makhoi Peace Corps ki mihut humpu ga taret adubusu COVID-19 gi laichat asigi yenglaga US da thunna halakna bakhanga lakrabane COVID-19 haidiba pneumonia gi layong hairak manaba laina asina malem gi lebak sama ga humpuni pan hena sandoktuna miyoi lising tara turuk ki mathakta sian kibata natana miyoi lak mari rom nahan khrabani hena su phungdur agi aduga atopa maru oiba paw khra namo numit kun ga mathoini lockdown lauthokre coronavirus ki laisa laksin nabagi pandamda lebak asigi mafam punamak numit kun ga mathoini chupna lockdown tawragani hena Prime Minister Narendra Modi na lauthokre laina laset asigi matangda anirak subo oina lewak miamda wangang kibda Prime Minister na haiki COVID-19 positive oiba amasu mi sianbagi sang leptana wangkhalakpa maramna mathau taba tawrang sing lokhotnabagi damak tangai padana April 10 ga mari fawba lewak mafam punamakta athingba thamle kanagumana hairiba matam asigi manungda yumdagi mapan tholakpa tarabadi layengnabagi pambai leitriba laina laset asibu sandorakpada mateng pangsinbo oina thokani mipung khudimangna yumgi mapan thoktana leiba tangai fade hainasu Prime Minister na phungdokre aduga atoppa maruiba pawkhra namo Olympic yaithokre malem pummoda coronavirus sandorakpana maram oiraga Tokyo da lakliba July gi kunga mari digi hawduna pangthokadoriba Olympic 2020 yaithokre Olympic 2020 asi yaithoklabasu kumja English ani ga kunga mathogi kalen tham mamangda pangthokna ba hotnagani haina International Olympic Committee na lakthokre Mapalamdagi halakibasing lotsinduna thambigano quarantine tawthokpiduna makhoigi punsi kanbiyo mob justice sakatpigano hainasu phongdoknarakli thank you duga ma'am paw no bulak update tawjaraki ngaminasi